Congress MLA Teret ki mathakta thangalakhiba disqualification case ki hearing ngasi Manipur High Court ta chathakre. MLA singi maraibak adumak tambang amdana leiri. Curfew pass amadi essential service ki ID card paiba yauna lawu singogi thabak khaktada sizinanaba thau piba yarabasu Imphal City ke akoibada leiba oil pump singdadi miyam queue leptuna thau adumak hali. ICDS ki makhada Anganwadi worker AWW Anganwadi helper AW Heights amadi mini Anganwadi worker singi thagi honorarium hengat lagani haina social welfare minister Nemchakip Gen Lauthokre. Masigi mathakta worker sing asigi performance link incentive su piragani. Anganwadi worker singi oina lupa lising ahumdagi lising mariga chamnga da hengat lagani. Mini center singda mathau tauriba Anganwadi worker gi lupa lising aniga chaniyang khaidagi lising ahumga chamnga aduga helper singina lupa lising amaga chamnga dagi lising aniga chaniyang khaida hengat lagani. Performance link incentive ki oina tha amada lupa chaniyang khai pigani. Lockdown na maram oiraga semitlon mangkraba miyoy kaya na mayok na riba awaba singi marakta mapanda laiba Manipuri kaya thagi senthok laktaba na maram oiraga ka bhara piba ngamdabagi wahaw lepta na thorakli. Ngarang Delhi gi Murnikada parlor hangduna laibi Churachandpurdagi nupi anida yumbuna ka awaimal pide haiduna yumduda laiba yaroi haina tanthokre. Tangkak ahum thokna chatharakhiba lockdown na maram oiduna laibaki konung New Delhi da panduna lairakhiba miyoi kunmari ngasi miyoi amamamda lupa lising taramathoi khainaduna lanai gari wairaga Manipur gi damak ayuk pung 9 taba matamda New Delhi dagi thadorakre. Jeribam railway station da mapan lamdagi pusilakpa Manipuri sing thunglakhiba amadi hayeng railway station asida thunglagadaba Chandigarh dagi Manipuri masa sing puraga lakpa train gi matangda karamba ahenba section thaurang paikhatnaba ngasi Jeribam district ki deputy commissioner gi office da DC na lusingduna mifam ama pangthoklaga kupna khanakre. Lockdown na maram oiduna Manipur gi mapan da panduna lairiba Technopol district ki miyoi singna district asida thunglaba matungda quarantine center singda matau karamna section na thamgadage haibagi matangda ngasi more da laiba additional deputy commissioner gi conference hall da mifam ama pangthoktuna kupna khanakre. Wangjing Tenta Farmers Development Association na association asigi khongjomda leiba office da walk and fight COVID-19 haina mingthonba campaign promotion program lisingani kun ngasi dagi hogdokre.